बाउजी द यंपम मरोइब पाउ खरा अपडेट तौजरी जिरीबाम द सिनेमा हॉल अमा मैना तुमना चाखरे आसाम राइफल्स ना नरोल पुरक लुपा लाख 10 रोंगी हिदाक फारे ngasi nongye matung pung amaga minute ni forum tapa matam da जिरीबाम डिस्ट्रिक्ट की मनुंग चंदा लेबा कालिम नगर दा matam kuina sina trapani har toke cinema hall maina tumna चाखरे cinema hall asi matam kuina court case sataduna leiriba mafam amane haire hall asi kanagum khara na mai thaba oramgani haina panare hol asi mai sak le haibagi pau asi kalim nagar dagi mainam priyo kumar ko bamihui amana जिरीबाम की फायर सर्विस दा पाउ पिरकपदगी खुदक ता लाक्तुना mai kanbagi thabak chathake adubo ayam basarukti maina tumna saktuna leramle haire thaudok adu da chawrakna lupa lakh kulum gi mal chang mangta khre haire atupa pau amadana haukiba July kulum doida Assam Rifles na Kamjong district ki manung chanba bungdung mapada achat awok chek tawpada niam ngi wangmada naronda Saktiman tata gari ani da hitak langtak pusina na bo na bamioi sing aduga kona na fare hidak kona na fara ba driver sing adu di sani raingam amate bayre kam kawi haire fara ba hidak sing adu chawrak na lupa lakh 10 rongi oigani haire fara ba hidak amadi mioi sing adu Kasom police station da senakre haire atopa pau amadana we Imphal West police na hui halaga sabada chena ba ahum phagat khre tha asigi kunmathoi gi nungthil da Imphal West ke sangai pro kabui khul da jum da loiba hui halaga chakhi bagi matang da social media da viral oirak padagi lanai luk kya na hui hat pasing basairak pipi na ba khangal lakhi badagi Imphal West police commando kangbu amana garang hui halaga sabada chena ba sangai pro kabui khul dagi na ahum phagat khre phagala pasing adudi paukin chui kamai Elias John sahi kun kamanga thaingam maring mai sahi kun manga amade kamai pau khona sahi kun taruk ne makoi homhak lampel police station da sinna duna makhata ba wahong pahong chathara bagal loina na ke samhala khot khre haire panbaja badi huya laga chaba sing adu dagi huya tu kanana ba organization amaki mioi sing chatlubada huya pasing aduna ki halakki bagi wafam laiki bagal loina na huya tu kan bangom khidaba laikhrabani haire Karbi Anglong da kar hura lamba Manipuri masa mari fare Assam के Karbi Anglong district police की टीम अमना luxury कार हुरा लंबा की थबक तोरम बनी हाइपा मणिपुरी मचा मरी गाड़ी का कोना न फारे Karbi Anglong की मोरिगांव district की मफम सिंह द गाड़ी हुरान बगी थबक चथबा मियोय खरा लेरे हाइपा पाउ फंगबदे की मोरिगांव district की मनुंग चन्ना लेबा धनश्री पुलिस स्टेशन के राजू शेठी नलुचिंबा पुलिस टीम अमना हान बद मियोय अनि स्कॉर्पियो अमदी मारुति बोलेनो ग कोना न फाखी हाइरे मियोय अनि असी फारब मतुंगदा मखोइना हाइदोरपगी मतुंग इना district असigi Dharam Tulpi SK team amasu thi bahum bagi thabak chathaba matamda ketra amadi balero hura lamba mioi ani amasu phakhe gari ga konana pharapa mioi sing adudi ngogo sing sei kunthra ga manga Roshan Elias Arjun sei kunthra ga humdoi Roji Kanta Singh sei kunthra ga humdoi amadi Waikhom Tombi Singh koba mioi amane mioi mari bak Manipur dagi ngaktani haire aduba makhoi ki chapchaba leifamna chingbadi phongtorakpa leitre marakasida ngasi dagi Raj Medicity ki OBD thingjen khre Manipur da hojik oriba COVID-19 laisat ki bhiba masi yenglaga Imphal ki North AOC da leiriba private hospital am oiriba Raj Medicity ki outpatient department OPD ngasi dagi matam kaktana thingjelle haire hospital asidagi phangba pawgi matung inadi OPD thingjillabasu emergency service ki oina khudakta pukhalakpa anaba sing yengba ki thapakte adumak chathagi gane yamna munna khallaga thangai phadaba anaba khaktamak layengba ki thapak tawgane hospital asigi OPD chingjen khiba asina asiga mari leina da department khuding maksu ana layeng bagi tabak lep lagane khudak ki oina ana layeng na bagi damak oina telephone number 9366 324204 da pau phauna biu haire aroi bida content sing asigi maroi pau khara asi pau dam jari Manipur local news YouTube channel amade Facebook page asidagi yengbir bu punamak pothaga chari loina na channel asina dum da kana rabadi subscribe like and share tawba ka bhi guna punamak pu amuka na thaga chari